Bhai, ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯤꯁꯤꯡ 13 ꯈꯛ ꯂꯩ ꯑꯗꯨ ꯀꯔꯝꯕ ꯐꯣꯟ ꯂꯩꯒꯗꯒꯦ? ꯚꯥꯏ ꯑꯩꯉꯣꯟꯗꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ 13ꯇꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯐꯣꯟ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ. ꯚꯥꯏ ꯑꯩꯉꯣꯟꯗꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯃꯨꯛꯇꯤ ꯂꯩꯔꯦꯕ ꯑꯗꯣ ꯀꯔꯝꯕ ꯐꯣꯟ ꯂꯩꯗꯣꯏꯅꯣꯁꯦ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ. ꯏꯅꯥꯎꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ. ꯑꯍꯥꯟꯕꯃꯛꯇꯗ 795-132 ꯁꯦꯡꯃꯥꯏꯖꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯕꯤꯇꯩꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ A to Z ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯟ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ. ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ. ꯉꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯆꯝꯖꯒꯦ. ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯔꯝꯅ ꯈꯟꯒꯗꯒꯦ ꯑꯗꯒꯤ ꯀꯔꯝꯕ ꯐꯪꯁꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ. ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ. ꯅꯍꯥꯛꯅꯅꯦ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯒꯤ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯛꯀꯅꯦꯕ. Redmi ꯂꯩꯌꯨ, Oppo ꯂꯩꯌꯨ, Vivo ꯂꯩꯌꯨ, ꯑꯗꯒꯤ OnePlus ꯂꯩꯌꯨ, iPhone ꯂꯩꯌꯨ. ꯑꯗꯣ iPhone-ꯒꯗꯤ ꯑꯇꯩꯁꯤꯒꯗꯤ ꯀꯝꯄꯤꯌꯔ ꯇꯧꯕꯗꯤ ꯌꯥꯔꯣꯏ. ꯑꯗꯨꯒ ꯑꯇꯩ ꯁ꯭ꯃꯥꯔꯠꯐꯣꯟ ꯅꯣꯔꯃꯦꯜ ꯁ꯭ꯃꯥꯔꯠꯐꯣꯟꯒꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯊꯝꯖꯔꯤꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯗꯣ ꯍꯥꯏꯌꯦꯅ ꯍꯦꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ. ꯏꯁꯥꯅ ꯗꯤꯁꯥꯏꯠ ꯇꯧꯖꯒꯗꯕꯅꯤ. ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯗꯜ ꯔꯦꯟꯖꯀꯤ ꯍꯥꯏꯕꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ 13-14 ꯍꯧꯔꯒꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯄꯣꯏꯟ 10ꯇꯤ ꯁꯦꯂꯦꯛ ꯇꯧꯕ ꯌꯥꯏ. ꯄꯣꯏꯟꯁꯤꯡ ꯑꯁꯤꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕ꯭ꯔꯥꯟꯁꯦ ꯀꯔꯝꯕ ꯕ꯭ꯔꯥꯟꯅꯣ, ꯁꯥꯝꯁꯨꯡꯔ, ꯔꯦꯗꯃꯤꯔ, ꯑꯣꯞꯄꯣꯔ, ꯚꯤꯚꯣꯔ ꯍꯥꯏꯕꯁꯦ ꯅꯍꯥꯛꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯍꯥꯟꯅ. ꯑꯗꯨꯗ ꯅꯪꯅ ꯑꯄꯥꯝꯕ ꯕ꯭ꯔꯥꯟꯗꯣ, ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯕ꯭ꯔꯥꯟꯗꯣ ꯑꯗꯨ ꯂꯩꯕ ꯌꯥꯏ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯝꯁꯨꯡꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ. ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯝꯃꯒꯗꯤ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯑꯇꯩꯁꯨ ꯂꯩꯕ ꯌꯥꯏꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯔꯦꯟꯖꯇꯗꯤ ꯁꯥꯝꯁꯨꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ. ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄꯒꯤꯗꯤ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯤ. ꯑꯩꯈꯣꯏꯒꯤ Oppo, Vivo, Redmiꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯕꯀꯣ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯥꯒꯤ ꯂꯨꯛ ꯑꯦꯟ ꯗꯤꯖꯥꯏꯟꯁꯤꯗꯤ ꯃꯥꯒꯤ ꯀꯃꯥꯏꯅ ꯀꯦꯃꯦꯔꯥꯗꯣ ꯀꯃꯥꯏꯅ ꯄꯟꯆ ꯍꯣꯜ ꯑꯣꯏꯕꯔꯥ, ꯃꯥꯏ ꯀ꯭ꯋꯥꯗ ꯀꯦꯃꯦꯔꯥꯔꯥ, ꯑꯗꯒꯤ ꯁꯥꯏꯗꯇ ꯄꯤꯕ ꯀꯦꯃꯦꯔꯥꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯏꯗ ꯄꯤꯕ꯭ꯔꯥ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ. ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯗ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯂꯥꯏꯐꯁꯦ ꯌꯥꯝꯗ꯭ꯔꯕꯗ 4500 mAh ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃꯗ ꯃꯁꯤ ꯑꯣꯏꯍꯟꯒꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯒꯦꯃꯤꯡ ꯁꯥꯟꯅꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯇꯩ ꯐꯪꯁꯟꯁꯤꯡ ꯇꯧꯕ ꯑꯣꯏꯔో ꯑꯗꯨ ꯀꯥꯟꯗꯨꯗ ꯕꯦꯇ꯭ꯔꯤꯁꯦ ꯗꯥꯎꯟ ꯑꯣꯏꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦꯕ. ꯑꯗꯨꯒ ꯃꯔꯤꯁꯨꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯔꯖꯔꯁꯦ ꯐꯥꯁꯠ ꯆꯥꯔꯖꯔ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ, ꯑꯗꯒꯤ ꯋꯥꯠ ꯀꯌꯥꯒꯤꯅꯣ, ꯌꯥꯝꯗ꯭ꯔꯕꯗ 18 ꯋꯥꯠꯀꯤ ꯆꯥꯔꯖꯔꯁꯦ ꯂꯧꯕꯤꯒꯗꯕꯅꯤ. ꯃꯉꯥꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯃꯦꯒꯥ ꯄꯤꯛꯁꯦꯜꯁꯦ 48 ꯃꯦꯒꯥ ꯄꯤꯛꯁꯦꯜꯗꯒꯤ ꯇꯥꯗꯕ ꯂꯧꯕꯤꯒꯗꯕꯅꯤ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯍꯜꯂꯤ. ꯑꯗꯨꯒ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯗꯅ ꯑꯩꯈꯣꯏꯒꯤ 16 ꯃꯦꯒꯥ ꯄꯤꯛꯁꯦꯜꯒꯨꯝꯕ. ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯤꯗꯁꯨ ꯃꯈꯜ ꯈꯔ ꯈꯥꯏꯗꯣꯛꯏ. ꯃꯦꯀ꯭ꯔꯣ ꯀꯦꯃꯦꯔꯥ ꯍꯥꯏꯕ ꯑꯃꯒ, ꯄꯣꯔꯇ꯭ꯔꯦꯠ ꯃꯣꯗ ꯀꯦꯃꯦꯔꯥ ꯍꯥꯏꯕ ꯑꯃꯒ, ꯋꯥꯏꯠ ꯑꯦꯡꯒꯜ ꯀꯦꯃꯦꯔꯥ ꯍꯥꯏꯕ ꯑꯃꯒ, ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯀꯦꯃꯦꯔꯥ ꯍꯥꯏꯕ ꯑꯃꯒ. ꯃꯦꯟ ꯀꯦꯃꯦꯔꯥꯁꯤ ꯌꯥꯝꯗ꯭ꯔꯕꯗ 48 ꯑꯣꯏꯔꯦ. ꯑꯗꯨꯒ 8ꯀꯨꯝꯕ, 5+, ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯀ꯭ꯔꯣ ꯀꯦꯃꯦꯔꯥꯁꯦ 2 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯂꯩꯕꯤꯌꯨ. ꯑꯗꯨ ꯁꯦꯜꯐꯤꯒꯤꯗꯤ 16 ꯃꯦꯒꯥ ꯄꯤꯛꯁꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯩꯕꯤꯔꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯔꯨꯛꯁꯨꯕꯗ ꯂꯩꯖꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯀꯦꯃꯦꯔꯥꯒꯗꯤ ꯃꯔꯤ ꯂꯩꯅꯩ. ꯑꯗꯨꯒ ꯀꯦꯃꯦꯔꯥꯒ ꯃꯔꯤ ꯂꯩꯅꯒꯁꯨ ꯃꯥꯅ ꯈꯤꯇꯪ ꯁꯥꯏꯠ ꯑꯣꯏ. ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯁꯦꯟꯁꯔꯁꯦ ꯀꯔꯝꯕ ꯁꯦꯟꯁꯔꯅꯣ, ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯁꯦꯟꯁꯔ ꯅꯠꯇ꯭ꯔꯒꯅ ꯏꯃꯦꯖ ꯁꯦꯟꯁꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯦꯟꯁꯔꯁꯦ ꯀꯔꯝꯕ ꯁꯦꯟꯁꯔꯅꯣ ꯍꯥꯏꯕꯁꯦ ꯁꯤꯃꯁꯨ ꯃꯌꯥꯝꯅ ꯈꯪꯕ ꯐꯩ. ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯁꯣꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯟꯁꯀꯨꯝꯕ, ꯑꯗꯒꯤ ꯁꯣꯅꯤꯒꯤ ꯑꯩꯈꯣꯏꯒꯤ IMAX 865ꯒꯨꯝꯕ ꯃꯣꯏꯁꯦ ꯑꯗꯨꯝ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯁꯦꯟꯁꯔꯅꯤ. ꯑꯗꯨꯒ ꯇꯔꯦꯠꯁꯨꯕ ꯄꯣꯏꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯦꯃꯤꯡꯒꯨꯝꯕ, ꯃꯜꯇꯤꯇꯥꯛꯁꯤꯡꯒꯨꯝꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ. ꯍꯥꯏꯕꯗꯤ ꯐꯣꯟꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯅꯤꯈꯛ ꯂꯩ. ꯃꯦꯗꯤꯌꯥꯇꯦꯛ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯣꯟ ꯍꯥꯏꯕ ꯑꯃꯒ. ꯑꯗꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯣꯟꯁꯤꯁꯨ ꯑꯗꯨꯝ ꯐꯩ, ꯑꯗꯨꯒ ꯃꯦꯗꯤꯌꯥꯇꯦꯛꯁꯤꯁꯨ ꯐꯩ. ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯒꯦꯃꯤꯡ ꯄ꯭ꯔꯣꯁꯦꯁꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯦ ꯍꯦꯂꯣ MediaTek Z90T ꯍꯥꯏꯕ ꯑꯃꯒ, ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯣꯟ 720, 730 ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯈꯔ ꯂꯩ. ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ 720ꯗꯒꯤ ꯇꯥꯗꯕ ꯂꯧꯕꯤꯒꯗꯕꯅꯤ. ꯑꯗꯨꯒ MediaTekꯀꯤ ꯑꯣꯏꯔꯒꯅ Z85 ꯑꯅ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯏ. ꯁꯤꯁꯨ ꯑꯗꯨꯝ ꯐꯩ. ꯇꯉꯥꯏꯐꯗꯅ Z85ꯁꯤꯁꯨ PUBGꯒꯨꯝꯕ
ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯒꯦꯃꯤꯡ ꯇꯧꯕ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯑꯣꯏ ꯌꯥꯔꯒꯗꯤ ꯁꯤꯗꯩ ꯇꯥꯗꯕ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯅꯤꯄꯥꯟ ꯁꯨꯕ ꯄꯣꯏꯟ ꯑꯁꯤꯅ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦ ꯑꯁꯤꯗ ꯃꯈꯜ ꯀꯌꯥ ꯑꯃ ꯈꯥꯏꯗꯣꯛꯏ LCD IPS LCD ꯑꯗꯒꯤ AMOLED ꯁꯨꯄꯔ AMOLED ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯅ ꯃꯍꯥꯛꯁꯦ ꯌꯥꯝꯗ꯭ꯔꯕꯗ IPS LCD ꯇꯥꯗꯕ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ LCD ꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯀꯂꯔꯒꯤ ꯆꯥꯡ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯒꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯔꯤꯖꯣꯂꯨꯁꯟꯁꯦ ꯐꯖꯅ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯝꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯗ꯭ꯔꯕꯗ IPS LCD ꯇꯥꯗꯕ ꯈ꯭ꯋꯥꯏ ꯐꯔꯒꯗꯤ ꯑꯩꯈꯣꯏꯒꯤ AMOLED ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯁꯨꯄꯔ AMOLEDꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩꯈꯣꯏꯒꯤ 20,000ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯪꯕ ꯐꯣꯟ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯗꯤꯁꯄ꯭ꯂꯦꯈꯩꯁꯦ ꯑꯗꯣ ꯁꯝꯁꯨꯡꯗꯗꯤ ꯁꯨꯄꯔ AMOLEDꯀ AMOLEDꯀ ꯑꯌꯥꯝꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯃꯥꯄꯟ ꯁꯨꯕꯗ ꯊꯝꯂꯤꯕ ꯄꯣꯏꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯣꯚꯔ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯒꯥꯔꯗ ꯀꯣꯚꯔ ꯍꯥꯏꯗꯤ ꯒ꯭ꯂꯥꯁꯅ ꯑꯣꯏꯕ ꯂꯩ ꯑꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯑꯣꯏꯕ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯣꯏꯕ ꯂꯩ ꯑꯦꯂꯨꯃꯤꯅꯤꯌꯝꯅ ꯑꯣꯏꯕ ꯂꯩ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯈꯣꯏꯒꯤ ꯀꯥꯏꯒꯟꯗꯕ ꯑꯃ ꯈꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯦꯂꯨꯃꯤꯅꯤꯌꯝꯅ ꯑꯣꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯒ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯑꯣꯏꯕ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯐꯣꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯥꯒꯠꯀꯜꯂꯦ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯕꯁꯤꯅ ꯃꯥꯁꯤ ꯁ꯭ꯀ꯭ꯔꯦꯆ ꯌꯥꯝꯅ ꯇꯧꯒꯜꯂꯦ ꯁ꯭ꯀ꯭ꯔꯦꯆ ꯌꯥꯝꯅ ꯇꯧꯒꯜꯂꯒ ꯇꯥꯕ ꯈꯣꯠꯄꯗ ꯀꯥꯏꯒꯟꯗꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯑꯗꯨꯝ ꯏꯪꯉꯒ ꯂꯩꯒꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯒ꯭ꯂꯥꯁ ꯑꯣꯏꯕꯁꯤꯅ ꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯕ ꯑꯗꯒꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯨꯒ ꯃꯥꯁꯦ ꯇꯥꯕꯗꯗꯤ ꯌꯥꯝ ꯀꯥꯏꯒꯟꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯎꯐꯨꯟ ꯀꯩꯀꯩ ꯄꯛꯄꯗꯗꯤ ꯌꯥꯝꯅ ꯅꯥꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯒ꯭ꯂꯥꯁꯀꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯤꯅꯁꯨ ꯄꯥꯝꯅꯩ ꯑꯗꯨꯒ ꯃꯥꯁꯦ ꯈꯤꯇꯪ ꯄꯥꯏꯕꯗ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯃꯈꯥꯗ ꯇꯥꯍꯟꯕꯤꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯀꯤ ꯀꯣꯚꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯔ ꯁꯤꯂꯤꯀꯣꯟꯒꯤ ꯀꯣꯚꯔ ꯑꯃ ꯃꯥꯁꯦ ꯎꯞꯄꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯇꯔꯥꯁꯨꯕ ꯄꯣꯏꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯠꯇꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯦꯗꯤꯁꯅꯦꯜ ꯐꯪꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ IR ꯕ꯭ꯂꯥꯁꯇꯔꯒꯨꯝꯕ ꯑꯗꯒꯤ C type ꯀꯦꯕꯜꯒꯨꯝꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯐꯪꯁꯟꯁꯤꯡ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯟꯒꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯍꯥꯏꯗꯤ 60 Hz 90 Hzꯅ ꯂꯩ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯕꯗꯤ 90 Hz ꯀꯨꯝꯕꯁꯦ ꯐꯩ ꯑꯗꯣ ꯌꯥꯝꯗꯕꯗ ꯑꯗꯣ 60 Hz ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯃꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯦ 60 Hz ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯌꯥꯝꯗ꯭ꯔꯕꯗ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯝ ꯑꯍꯦꯟꯕ ꯂꯩꯔꯤꯉꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯂꯤꯀ꯭ꯋꯤꯠ ꯀꯨꯂꯤꯡ ꯁꯤꯁꯇꯦꯝ ꯑꯅ ꯑꯃꯁꯨ ꯑꯃꯨꯛ ꯊꯣꯛꯏꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯄꯕꯖꯤꯒꯨꯝꯕ ꯁꯥꯟꯅꯕ ꯑꯉꯥꯡꯈꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯣꯟꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯥꯒꯠꯄꯁꯦ ꯁꯤꯅ ꯈꯔ ꯐꯍꯜꯂꯦ ꯑꯗꯨꯅ ꯃꯤꯗ ꯔꯦꯟꯖꯀꯤ ꯐꯣꯟ ꯑꯃ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯣꯏꯟ ꯈꯔ ꯑꯁꯤ ꯁꯣꯝꯅ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯌꯨ ꯑꯗꯨꯀꯥꯟꯗꯨꯗ ꯁꯣꯝꯒꯤ ꯑꯐꯕ ꯐꯣꯟ ꯑꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯣꯟꯕꯨꯁꯨ ꯅꯝꯕꯤꯔꯝꯃꯨ ꯃꯊꯪ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯇꯦꯛ ꯀꯦꯌꯔ ꯒꯨꯗ ꯕꯥꯏ